Hi ma'am, Mami Hopes no ma'am we kung no kurimjari. Ako na angang mo nga daw walkie-talkie da daidi kano daga pitropi nga labukta ako na yumda ako sumayna ingdamdagi charu sumayna lawegi bagi kano marakta sanaraga nauri kapthatna bdo angang mo nga lakai ma nauri kapthatna bdo adugi type tane hoji walkie-talkie daga dongnari mayam adum kay hadare ngasi nungaiba paw su phangde tum hogolakpaga dum kaino Facebook kumba daidi Twitter daidi to phangu matamda esinau ama leiramdabase hoi yumda tummaga leibasu mayam leiramgani ko khamba asumaina mathongna leires asengboidi ima leiba kanje haiba taragadi isagi I manungda cheliba isagi isaje cheliba ije akhoi tholaiba akhoi gi khunga kani khul senagani daidi lan thenagani yut mayam thori mai thabuk mayam lerangani ma pana laik tamanba ma tauba engineer oinaba ma taunaba adugumba mayam thadoga ima leiba ngak taba yade ima leiba kidamakta hingdaba yade na mayam tholai ne ba adu sigumba mayam se kaino ngasi maite akhoi na cheliba ije si manungda cheliba ije akhoi sumkau kauba yaroiba aigi akhoi ama sirena akhoi nate akhoi traum do nan traum do heart ki dudi kamai doba traum do shigiri dudi kamai doba you are ni haraga mayam lang badi tarogum je aseng bai yam nuai te ko antak thokriba manipur gi situation manipur daga tholeiba irang ji gi khallaga yam nuai to ba yam pin no ba mayam lei aduna bye new year to oi arambai gi akhoi gi arambai sino oinadi order ama thopi re pai yam pai sumaina ka sai ko andak chaidi request please request to piro isinau sigi bu mayam do adudu gi khanbiraga ne bye new year je kha tu je bu ko ada khara amuk sidarora idang ni sidaning mane ai khanga mi kha sidaning ba haidare ada Christmas to oi khanga ishwar prabhu dichu shor jina ishorgi mapaw shantu ishorgi mapaw je semu adu tawna haine ba khangba da mayam jida afaba mayam wahi mayam pi ga dawje asai Christmas no gitan nomai paira chu sibu prabudi sunaga nungsiram gadra ba moje mi ki yabra nauna lakpa nauna manipur da khongdarak pa khara chai nipu yang kai gok suram giroi ko kun mari manga mukta ngai mapu saningba sum khanaraga sum chainaraga sum leidoi sokpudi naraga phajana leije na mayam hainei dune sahi jida smaitei kham hat ke ga na noi amu disu prabhu disu krista mu khoiram leirangani bo keno duna pida ni ishorna pukta thadara ni na mu tau leirangani kana da bata taugumji ko khaba ne ko adu sopudi ne tholo lao noi su ne singna sum lo la lei no ba tambak da kummo thengna se chingda kai maitai masa chingda sungla lak ta ba hoi khar kai aseng ba khoi gi laifam nungbam khar kai maitai masa ai chingda sungla lak ta do chingda lo chingdi yeng lo chingda tongna ji lo kai tambak tam da kummo ne yeng na raji ne ojaja kaje duni da nungayim pa puksong song ba daidi kero to busi to no ba khama training to ini ga yam tumma jila tum maron je hai hai tam ne smete mayam thengna jila o hai smete mayam tumin na jila u ga koi noi ngai ba da ware manung da changgil ga noi na pu sa do di sungai aro ba khama noi naram ju natana ne apau sa no ba khama ba adu da rebels lo ka no khama noi gi na thakta khoina ka khala tarupa matamdadi noi na punsi da chembam leiroi khangaba aduni da ba leiji khangaba yam khana na chaina da na ko new year guma bye guma da pangthu dagi kari number 4 ga do kham ja sala ga ne punglaw da law khangaba hui angau ba chakhwat ta ba mi gi ta khangaba na cái huy ngao ba kita cái lòi đó cây nổ ba lập chất cái lấy tabi à đấy thì phong áo nó lòi đó cây nổ ba mấy tay hà là ni gai
ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯅꯣꯏ ꯃꯌꯥꯝꯗꯨꯅꯦ ꯑꯩꯈꯣꯏꯅ ꯑꯝꯇ ꯍꯥꯠꯀꯦꯅ ꯀꯨꯝꯅꯣ ꯂꯥꯛꯑꯣ ꯑꯗꯩ ꯃꯇꯦꯡ ꯈꯛꯇꯪ ꯄꯣꯟꯅ ꯌꯥꯡꯉꯪꯄꯣꯛꯄꯤꯒꯤ ꯃꯈꯥꯗꯣ ꯑꯝꯇ ꯀꯨꯝꯊꯔꯛꯎꯅꯦ ꯅꯣꯏ ꯉꯝꯃꯒꯗꯤ ꯆꯤꯡ ꯃꯊꯛꯇ ꯂꯩꯔꯦ ꯄꯨꯡꯂꯥꯎꯗ ꯂꯥꯎꯅꯣꯕ ꯑꯗꯨꯅꯦ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯁꯤ ꯍꯥꯏꯔꯒ ꯈꯣꯏꯔꯝꯖꯔꯤ ꯃꯇꯝꯁꯨ ꯌꯥꯝ ꯂꯧꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯐꯖꯕ ꯑꯐꯕ ꯃꯌꯥꯝ ꯄꯨꯊꯣꯔꯛꯀꯦ